Punsi Sel Channel na mayambu pungza asigi maru oiba pausing pijanabagi damakta taramna oksari hausi pungza asifawbagi maru oiba pausing lantoksari ngasi AMSUna sinduna imasingga loinana khollao kaya longminakhre ngasi AMSU gi thomisingna sinduna AMSU ga Manipur amasung India laingaka kumja lisingamaga samapan marphu amadi lisingamaga samapan maudra marida inakiba yanase thabakto ondou 1951 the best year oiraga Mirebak masa mitopsing khandokdana maramdamda halanko NRC hana update tawdana lamdam sida mikok thiba yaroi mitopta lamdam sigi lengak subli sinaba yaroi India lengak kimari ani longba thausil khudakta lepkadabani lamdam sigi yalhomi singi yumpham mitopta pithokiba yaroi haibana singba khollao sing laokhre AMSUna Manipur amadi India lengaka kumda 1980 amasung 1994 da inakiba yanase 1951 da besial oirga Mirebak masa mitopsing khudakta NRC hana update tawdana lamdam sigi mikok thiba mitopta lamdam sigi lengak subli sinaba India lengak kimari ani longba thausil khudakta lamdam sigi yalhomi sing yumpham mitopta pithokiba Sumi tami yalong ipun Manipuri. Nasi hizgang kaithil manakta laokhre khollao dugi saruk ama oina AMSU gi General Secretary Salam Sangkhon mamektaina asumna phongdorakhe madudi ngasi AMSUna laujariba khollao se ngasi dagi sahi nipu manga gi mamang dagi go back foreigner issue haiba ihauda thawaina pantha pikhiba mahiroi lusingba posangbam Premananda Alex Lukoi amadi mahiroi lusingba Oinam Lokendra anina thawaina pantha pikhiba amasung iramdam sida mitopsinga nongmagi laksilakuna iramdam sida leiriba yalhau phurupsing asi mutkhiba yabagi akibal phanglaba tancha asida AMSUna lisang sina pangthoktuna lakpa realization day gi saruk ama oina saliba sahi 2026 asigiso realization man haina thabum ama chupna pangthoksanaba tongan ba thorom kayaga loinana March ki tang 13 tagi ngasi phawba leptana sangsin duna lakpani ngasi AMSUna laujariba khollao ase matam adudagi haibadi lising amaga samapan marphu amasung lising amaga samapan maudra marida Manipur lengak amasung India lengaka AMSU gi lusing masinga inakiba agreement accord sing iramda masida leiriba mitop sing masak khangdokpa amasung masagi maramdamda halankhigedabani haiba khollao adu ngasisu AMSU gi thomisingna makha sathajabani haina phongdorakhe ikai khum uchari media gi channel sing aisa Salam Sangkhon ba Secretary General AMSU headquarter ngasi AMSUna ngasi laujariba khollao si ngasi dagina chahi ni phumanga gi mamangda go back foreigner issue haibada thawaina ponthar pikhiba akogi mahiroi luchingba yamba saklaba pochangbam Premananda Alex Lukoi amadi mahiroi luchingba Oidrom Lokendra anina thawaina pontha pikhiba amadi Ereipak iramdam asida mitop mian chasingna nomagi laksilaktuna akogi lamdam asida aikogi lairiba yellow phurupsing asibu mutkhiba yabagi yamna akiba phanglaba tanja asida AMSUna lisang chetna pangthoktuna lakpa realization day gi manung chana chaliba chahi lising ani kuntaru asigisu realization man haiduna thabum ama chupna pangthok chanaba tongan ba thorong kya ga loinana March ki 13 tagi ngasi phawba leptana sangchinduna lakpani ngasi AMSUna laujariba khollao asi matam adudagi haibadi 1980 amadi 1994 da Manipur lengak amadi India lengaka AMSU gi luching basinga inakiba agreement accord sing iramda masida leiriba mito meya cha sing masak khangdokpa amadi masa gi maramdamda halan khigedabani haiba khollao adu ngasisu leijariba AMSU gi thomisingna makha sathajana uthajarakpagi mami adu mayai ka basinjak thadoknaba campaign gi saruk am oina MSFna sinduna bike rally chatkhre Manipuri Students Federation MSF ke Aikhoi mayai kaba drug thadoklasik campaign gi saruk ama oina mayai kaba sinjak tagi inkhalakliba kaya gi punsik kanminasi haibagi paujel puba gari masa singi oiba rally ama pangthokre rally adu kwagaithal tidim ground gi horaga Kaisampat Singjamai Thobal Kaksing Lamkhai Wabugai Kaksing Khunau Wangu lambida laklaga Moirang phauroktuna tidim lambida leiba tidim ground da pandhungpham oike rally adu lamthabagi thoram aduda saruk yakiba amuko gi president S Sanjoyna hai State asi lanbung amagum leibagi mathakta mayai kaba sinja ke saitheng phangba lamdam ama oirakle khunai asigi haurak leba naha singbu mayai kaba sinja ke ipaktagi kanduna mating leiba khunai ama oina bagi pandamda rally asi pangthokpani haina phongdokhe
Rally asibu silang liba MSF ki President Hizam Rosan hai Manipur na India ki pibanung de tim ki banumita gi lamdam asida mayai ka basinjak sungpham marang kaina leirakle dungi yumbi kan ge hairabadi lengak na singtam animakta manaba mitiang yengduna mayai ka basinjak lalon basingi mathakta akan ba mitiang sangbagi tangai padaba lei haina phongdoke